Ado ground reality da prajana moige fagiba nagagi mi taruk se masi mysterious way na thamakanda moige nagagi khutta nagagi moige volunteer sing hai batare volunteer sing gi khutta lairiba mi itramari se masi thadu alani hai basi step se lakpo se sida government sina lawriba responsibility se government sina utliba magi thong se masi karma thong no hai bi question se lakhre natra. On the other hand, government is the kari lay hai kanda. Government the yauri basi amana koi Naga People's Front nepa. Naga People's Front ki ado mihut amana deputy chief minister nepa. Naga People's Front na basi mayam na khang nei masi mage political amasung ideological affiliation hai batale ne ko. Masi di koi NSN-IM na NSN-IM ki brain child ne. Naga People's Front naiseko. Adugi Naga People's Front to government the Yauba Harris NSN-IM to government the Yauba Gumbaneva. Aduga Nakal Amorom the Namuka Cookie National Front P. Sigi Supremo se. Sigi Magi wife si Magi Mrs. Government si the Yauremasi. State Sigio about deputy chief minister Amaneva. Cookie Yadumba. Separatist leader amagi ado mamagi family se masi government sida deputy chief minister oiba amana nagagi separatist leader separatist group ki ado makeno ama mihut amana government sida deputy chief minister oiba ado ba lenga ne ba sig lenga se sida ado sida Cookie National Front P se Chennai haina miyam na thajaba lairi bane ba ko deputy chief minister sigi magi husband na supremo oiba party se Masi Hausiki Nagagi Mui Tarukshi Fabada, Chennai hostess when a Fagi Pasida, Chennai Hana, Zinova Lady Baneva, see Matamsida unmet Soiva, Adumba diplomatic stepama, Lak Pase, Masi Miam Degi, pending I putting pending I with the bar, Botama, Lak Paduna, Nagamiam, Sigi Tankak Sheshida, Mugi, step to get Mayokta repercussion Nectare, Miangi sentimento, Suino Utorak Banana Kali, Adumasi. Government khara sincere oiba aduga realistic oiba aduga yamna khoi government amo oibagi tawpham thokpase masi tawba adumba thong amada laktaba taragadi masi gi issue sida akhoi khanghaudana akhoi masidagi akhoi south fork potuna ko akhoi huji phawbadi akhoi restaurant owner lainariba sub restaurant owner lainariba civil war gi natragana ko public ki masel gi marakta khana chaina ba makhata na hana sunabagi situation na chingba agoi se kanu toroga restaurant owner lainari se masi sigi panje khaudana khangai kairakadra aibagi apprehension lamasu layaba ko adugo akoi makhata na yengse let's see government na kamaina masi handle torpa aduga Naga gi leriba akoi stakeholders singsina Naga miyam gi sentimento maduga makoina lokhaliba diplomatic step sigadi sanatre haiba potsimadi library repercussion sina tai adu makhata na makoina kamaina masi khong thangakpa aduga hojiki phagiba Naga gi nyoi tarukse masi dead body siramagana dead body su phangdaba Ari hingamagana karai di hingibagi haibagi mari mokhonga mata khangdana mysterious oiba phibam chira dum diplomatic ki oiba step ta government na agoi thangjalakpa diplomatic oiba step chira masigi normancy ma masigi situation sigi normancy ma resort or pon namgadori bra natraga namoi dori bra habasi koi makhata na yengmin mathau thari na bu thamse